Hello guys! Ngasise sermon su nataba, warimak su nataba, thawdok ki matangda. Scientist mayamna amadi Christian mayamna ngangnariba adugumlaba hot topic gi matangda khanna nei naminasi thumbnail gi mapana su gyan tabiramani thajai madudi karino hairadi Euphrates River asigi matangda ni masi eigumna kanagumba kharadi thawdok sing ase tabada video sing yengbada kharadi chamamnaba mi leiramgani haibsi chapana tajai dugi maramna masi gi discussion asida jingnaba kaya okani khali aduna mayamna ngangnariba singdo kadai phaba chumbage haibadu khangnaba gi damakta haina semlapani ngahaktang yengminase aroba phawa yengbinaba nolukna request tawjari Euphrates River ki wari se YouTube so many languages available oikre adubu video mayam aduna asibu thajaba yai yadi haina mayek singna takpi tambiba se leite takpi tambiba mahutta thawdok ase achumbani aduga masina takpadi rapchana kre second coming naksilakramni haina takpi tambinari aduna maram oiraga aiso video mayam du yenglaga thawdok sing aduga Bible verse adu compare tawre haraga study tawbu matamda aina su hainingba sengdok ningba khara leirakpadagi video asi thoona semlakpani aduna pukjel changna discussion asi aroba phawa taminasi yes manipur su thousand se uncountable oire haiba yai aduna kanagumba kharana masigi matang asida akoi bu takpi tambira aga video na semlakadra haibasi khallambani adubu kana amta leitaba na maram oiraga heita na ina kharadang oirasu ina khanglakpado study tawuda khanglakpa singado phongdorakpani aduna aso engam yawrawasu ngakpina na ba khanganjari mi kharadi ei idea ase accept tawning da su leigani thajai adubu besu kaide aduna nakoi gi wakhal oirasanu kari oirasu ngasigi akoina khanna nei nabagi matang asida aina hainingmadi shortcut pa aina haining madudi mi mayam na video thagali bible verse su kotor ga sumaina to haina explain mayam tawi adubu aina coding ma adu 100% thajaba yade reliable oide haiba asini karigi thajaba yadrino hairadi adugi maram adune explain tawloise madugi explanation do yengdringai mamangda ekoina kitang Euphrates River ase khangdriba mi oising gidabak haisera moi gidamak ta more knowledge oina ba kitang background ona yekminasi Euphrates ekoina Bible Genesis chapter 2 verse 10 to 4 si yengba matamda Euphrates gi maming ase uba phangi eden da turela ma cheli madu branch mari thona kaido i amana Pison ni ani sobada Gihon ni ahum sobat Tigris ni mari sobada Euphrates ni haiki madune Bible da koina uba phangmado aduna adugi makha tabadi akoi amuk ukite aduna eden inkol ase hojik kaida leirabano haibudu thiba phangdrabnina phangdabana maram oraga kitang detail oina bhap tananaba Google da khara yengminasi haiba targadi Euphrates River ase koina Google da phangbai matungina Turkey lamda Karasu River dagi horaga Syria masung Iraq tamna chilakpa rival ni haibise koina uba phangi aduga mase Tigris River ga mafam amada amuk pulapna Persian Gulf Kuwait lomda amuk pulapna chen thabani haibise koina uba phangi picture na thamadu yengadi akoi hena bhap tagani picture yengbiyo adumai tawra koina uba phangi adune tintak na koina background of Euphrates River maduda tintak na yengba yamdo aduna hojikse topic ta muk changlasi karigi damak video ta thagal liba mayam adu 100% thajaba yade aina haiba ngamba no haiba taragadi as a proof of first point da koina yengminagadabse
why and how it's drying up haibisini matau karamna karigidamakna ising adu Euphrates river adu kanglakkhibano Euphrates river ase karigi natraga matau karamna masi kanglakpano natragana Bible gi prophecy adu fulfill onanaba ising adu kangkraba jatla hangba yaba question aduni adubu mayam ge explanation dudi hoi Bible na haiba singdu fulfill oinaba thungnanaba gidamak ising adu kangkrabani aduna rapture naksilakle second coming ase naksilabani haiba sing adubu enadi madu chumde yaningde haiba se egi standpoint duni how and why do I say it ene karigi madu yade adu chumde haina haikibanu haiba taragadi maram adudi Euphrates river kangkhre haiba wari thogdok ase handakna ahanba nate yes ising kangbagi changdi khitnaramba yai adubu ising kangbagi thogdok wari ase 2003 da 2006 da 7 da 9 da 11 da 14 da 2020 da 21 da 21 da so adum haina duna lakpani haibise khona uba phangi thajadragana Google da search tawbiu uba phangani maram aduna masida moina Bible da base tawra ngang mase 100% reliable natraga thajab yade haibse ina haidokpani yes thodok asiga mari leinadraga su rapture nakhre second coming nakhre ayo kaisu laloi adubu thodok sing asiga base tawre herga rapture nakhre second coming nakhre haibse ai yaning de haibasin aduga kari maram gi ising do kangkhibano haibase koina muk thigat targadi dam mayam sabagini haibse koina Google da mayek sing wapangani Google search bar da changaga how many dams are constructed in Euphrates river haina search to bio aduda mayek sing wapangani only Turkey gi lamda Euphrates river jilak pa Euphrates river se dam kaya sabra haina Google da thiyo na koina if I were not mistaken 22 dams ase ko sai have ko na uba phangani Google da uba phangani adusu Turkey gi lamda khakta electric lauthokna ba irrigation lo singu gi damak ta mayam asi makona sarga leye adugi maram na ising si kangkhibani haibisi main problem aduni aduga loina na munong asin marang kana chuda bagini haibise mayek sing uba phangi nongbu chudraba dam so aduk di matik yami do nongbu amuk chudraba ari thawni kangba tabani aduni akhona Google da akhona mayek sing uba phangba ising kanglakpagi maram ado dam adugi marakta khwaidagi chawba dam adudi Ataturk dam kowi ai picture thamjai adu yengbiu adu yengaga ena gyan tabi kani kamai na ising si kanglakpano kari maram gi sumai tokrakpano haina chi haibana chingba mayam ase khangnabida Bible da yawi Bible da yawa khara to best toraga pangai haibudo achumba oide landani haibase ena hainingba aduni adumuk yamlamba dam aduna ising adu hanjin thatkraba amukasu nongsu amuk chudraba aduda kangdradi ising du kangdradi kari ona kanggadaba kari ona kanggadoino haibasiniga adunina Bible gi prophecy du ai deny tobagi nachadeko Bible na phongdo pasing ai chumde haibamak gi nachadeko adubo kudingmak tu isona nongmana daga nongmadi thunghalakani adubo ina hainingmadi handak ki thodok asiga mana hanba yadri haibasiniga ina hainingmadi aidi Bible na Euphrates river ase kanglakani haina haidrasu wakona construct tawriba dam mayam kuding ma be na sum yengba matamda Bible na haidrasu masidi kanglakani haibse e chap chana thaje Turkey gi lam na khak 22 dams Syria gi muk leiramgani Israel gi amuk leiramgani mayam aduna dumai to kangdradi nong sumuk toina chude do marang kaina chude do aduna bu dam ising adu kangdadi kari una kangdoino maduna ina research tawra phangkibado maram aduna masi 100% reliable oide haibise ina yam boldly haidok chaning ba aduni number 2 da book of Revelation asi John na iba matam 22 chapter 22 verse 1 to 7 adu ina Bible gi prophecy adu ai deny tawbagi nachadeko Bible
record tꯧba matam asida presently mana record tauringai aduda presently thokiba thogdoksing aduga past oibasing aduga future oiba asigi thogdok ahum si mahana record taubani aduna generally thok hokrabasing haiba targati Revelation chapter 1 to 4 asini haiba akoi soiroi at 4 dagi hona aroba phawba haisara atopa makhedi futuristic haina koina future da lakadaba future da orakadaba sing haina interpretation tawnai maram aduna sigi Revelation asisu book of Revelation asisu interpretation adu fajana tawdragadi lanna tobagi toba yabagi chance ya wanga lei aduna masidasu akoi yam cheksingadabani haibsi akoi gi knowledge onenabagi demota kitang haidok janing wa aduni aduna book of Revelation Bible verse makoina quote tawba adudi karino hairati hanbada Revelation chapter 9 verse 14 aduga ni subada Revelation chapter 16 verse 12 aduni hanbada Revelation chapter 9 verse 14 aduda kari uba phangbra ko yingminasi 9:14 perishing leiba taruk suba sargadut aduda haiba ina tare achouba turel Euphrates ta pulliba dut mari adu thado u masida ubase Manipuri Bible dadi Euphrates ta haye English dadi in the river loose four angels which were bound in the Euphrates river in the Euphrates haye in the Euphrates river haye ko just see the difference kinamdu yengo Manipuri Bible da na Euphrates river da turel da English asina in the river in the Euphrates river ising gi man Euphrates river gi manungda haina translate tawba yai aduna that is the difference just see the difference Bible doesn't say under the ground loose four angels which were bound in the or under the ground haide ko Bible na madu Bible na haib say Bible doesn't say that loose four angels which were bound in under the ground haide in the Euphrates river aduna ko no uba pangudo under the ground haide natra right masida ina haning badi mayamna leibang makhada ahobada leibak akangma mapomda ahobada chainet angel sound tae haibisini dut pun chenda punba punlaga thamba khonjel tae haibasin Bible dadi dut mari du kada thado o haibra in the river haibani not under the ground asini khina badu mayam bhab taram gani thajai aduna masi Bible na haibaga khina ba lei adugi maram na mase 100% not reliable ni haibase uba phangi yes ang ye yet pagi sunat nate Bible ga kuna compare to matamda Bible gi sentence Bible gi English construction adu kuna ubum yengba matamda khina badu kuna ubu phangi yes kang ye yet pagi sunate adu Bible ga khina badu akoina tari ba wari du ga Bible na haibasi ga khina badu ena sum thiga kawani noina thajadeba noi kusini I'm not forcing you to believe me ising mayeng tarak pagi ising da dut lagbagi makon taye haiba already khara loba yai haibasinida ayi wakanda adubu hojikti kangphan da leibak kangphan da leibak makhada ahoba amaduda dut gi makon taye khena budu amtang yengbiru ngasai dudi dut maria du Euphrates ta thado o ai hojikti makoina haibagi matuk minna dut chenda pharaga pullaga thamba mai khon taye haibadu leibak makhada ahoba da haibane adu khena budu amtang yengbiru haibane da kangphan da leibak ahoba da dut gi makon taye haibane aduna aina study tawbai matung unna masi khitnai habis aina haini yes khitnai aduna ni
ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯆꯦꯅꯤꯠ ꯑꯦꯟꯖꯦꯜ ꯁꯥꯎꯟꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯟꯗꯛꯀꯤ ꯅꯠꯇꯦ ꯑꯩꯅ as far as my concern ꯃꯣꯏꯅ ꯂꯩꯕꯥꯛ ꯑꯍꯣꯕꯗ ꯆꯦꯟ ꯗꯨꯠꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯟꯗꯛꯅ ꯊꯣꯛꯄ ꯅꯠꯇꯦ ꯖꯨꯟ ꯑꯗꯨꯋꯥꯏꯗ ꯔꯦꯀꯣꯔꯠ ꯇꯧꯔꯝꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯚꯤꯗꯤꯑꯣꯗꯨꯅꯁꯨ ꯃꯐꯝ ꯀꯔꯤ ꯀꯔꯥ ꯇꯥꯛꯄꯤꯗꯦ ꯑꯗꯨꯗꯒꯤꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯀꯔꯤꯁꯨ ꯃꯣꯏꯅ ꯃꯦꯟꯁꯟ ꯇꯧꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯐꯪꯂꯛꯄꯁꯦ ꯃꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯕ꯭ꯂꯣꯒꯔ ꯑꯃꯒꯤ ꯀꯣꯃꯦꯟ ꯃꯌꯥꯝꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏꯒꯤ ꯀꯣꯃꯦꯟꯁꯀꯤ ꯗꯦꯠ ꯑꯗꯨꯒ ꯀꯣꯃꯦꯟꯁ ꯑꯦꯟ ꯗꯦꯠ ꯑꯣꯐ ꯀꯣꯃꯦꯟꯁ ꯁꯤꯡꯗꯨ ꯌꯦꯡꯉꯨ ꯑꯗꯨꯅ ꯄ꯭ꯔꯨꯐ ꯑꯣꯏꯒꯅꯤ ꯀꯔꯤ ꯊꯥꯗ ꯃꯣꯏ ꯀꯣꯃꯦꯟꯁꯀꯤ ꯗꯦꯠꯇꯨ ꯃꯌꯥꯝꯗꯨ ꯂꯩꯕꯅꯤꯅ ꯏꯎꯐ꯭ꯔꯦꯇꯤꯁ ꯔꯤꯚꯔ ꯀꯪꯂꯛꯄꯗꯨꯗꯤ ꯑꯣꯛꯇꯣꯕꯔ ꯅꯠꯇ꯭ꯔꯒ ꯅꯣꯕꯦꯝꯕꯔ ꯊꯥꯗ ꯐꯖꯅ ꯃꯤꯅ ꯉꯥꯡꯅꯔꯛꯄ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯖꯨꯟ ꯑꯗꯨꯋꯥꯏꯗ ꯕ꯭ꯂꯣꯒꯔ ꯑꯃꯅ ꯑꯞꯂꯣꯗ ꯇꯧꯔꯝꯅꯤ ꯈꯦꯠꯅꯕꯗꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯗꯨꯗꯩꯗꯤ ꯑꯆꯨꯝꯕꯗꯨ ꯈꯪꯂꯛꯀꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕꯗꯨ ꯈꯪꯂꯛꯀꯅꯤ ꯚꯥꯏꯔꯜ ꯏꯎꯐ꯭ꯔꯦꯇꯤꯁ ꯔꯤꯚꯔ ꯀꯪꯕꯒꯤ ꯌꯥꯝꯅ ꯚꯥꯏꯔꯜ ꯑꯣꯏꯔꯛꯄꯁꯤꯗꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯦꯅꯤꯠ ꯑꯦꯟꯖꯦꯜ ꯁꯥꯎꯟꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯕ꯭ꯂꯣꯒꯔ ꯑꯃꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯀꯣꯃꯦꯟꯁꯤꯡꯗꯨ ꯖꯨꯟ ꯗ ꯃꯟꯁ ꯑꯣꯐ ꯖꯨꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯏꯠꯁ ꯅꯣꯠ ꯔꯤꯂꯥꯏꯑꯦꯕꯜ ꯃꯁꯤ ꯍꯌꯦꯡꯅ ꯑꯩꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯕꯥꯏꯕꯜ ꯊꯥꯖꯩ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯂꯛꯀꯅꯤ ꯋꯥꯟ ꯗꯦ ꯑꯣꯔ ꯑꯅꯥꯗꯔꯅꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯁ ꯑꯃꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 16 ꯚꯔꯁ 12 ꯀꯔꯤ ꯏꯕ꯭ꯔꯥ ꯌꯦꯡꯁꯤ and the sixth angel poured out his well upon the great river Euphrates and the water thereof was dried up that the way of the king of the east might prepare amahik sung taruk suba angel aduna mahakki tenggot adu achoba Euphrates turilda eidokle aduga numit thokpa romdagi lakpa ningthoksingidamak lambi thorang tongnaba madugi isingdu kanghalle haibasi koina uba phangi tenggot adu heidokpada Euphrates gi river adu kanghalle haibasi koina tingnai thokdok singduga masigi bible bak thokdok singduga rapture natra second coming nakre haibagi yamna manhalakpa bible verse du asisini adubu bible di verse du di drama natra action natra sentence du phajana kono yingadi esu delay tawdabani angel aduna magi tenggo adu hei Euphrates river da hei do aga delay tawdabida ising adu kanglakpa gi action immediate action asi akoina bible gi matunguna akoina uba aduni delay leite dunna tinggo du hek heidok pada ising du kangkhre haibasi akoina bible uba pangmani adubu hujik kisidi ngasai akoina haibagumna Euphrates river asi 2003 da su kanglame 6 da su 7 9 da su 2011 da su 2014 da su 2021 da su kange haibasi hanjin poina hairakpa wari adu oirabani asigi chahi singsida ising kangbagi wari adum linaram khrabani adunina masida hangdingba wahangdi dut sargadut dut duna magi tinggot du kari chahida heduk lambagi hujik se ising kangapra haibase questionable hangba yaba question aduni 2003 gi mamang 2003 da heduk lambara 2009 da heduk lambara 2014 da heduk pra hujik isi kanga kosi egi wahangni adunina sumaina ina deeper study to matam masida 100% si thajaba yaba watli not reliable haibase ina haidok taning ba aduni proof on a pinning ba aduni. But it doesn't mean that Bible is not reliable. Okay? Thodok singsiga Bible ki prophecy fulfill ore haibagi aina yaning de sum haijaba yuani. Aduga thodok singse thajei
masiga mari leina second coming yorani haiba oradi langani ena langani haibisne langani maramdi theologians sing scholars sing na Bible gi scholars sing na hairam bai matung inna revelation gi prophecy ase after the rapture to joji ki church joji ki koi si church period ta laibani grace period ai church period ta laibe church si rapture da chatkani rapture gi matung da tribulation lay tribulation ase heck right after rapture da thok da wan tribulation manung da thok da ba sing ni haina sigi Bible verse ngai se koina tamlak pa aduni adubu hojik adugi prophecy adu thunglabani haina koina thajaba targadi where is rapture Paul na Thessalonian church da hairamba rapture giwa hairamba aduga Christian mayam gi asa rapture do kadai da thokadaba no haibise I question ni adunina hojik second coming kano torabani Bible gi revelation gi tribulation thokadaba singdu hojik thokpa horabani haibadi haiba targadi rapture do fail tore haiba ka chap manai haibisini da aduna rapture adu fail orabra leira roi do ori sakla haibise I question ni aduna tribulation da thokadaba thodo sing hojik thokrabani thokpa horabani haiba taradi where is rapture rapture is over orabra is it already failed masi ay wahang but I should say rapture will never fail because Bible never fails and never contradict itself rapture se fail koi kiro Bible iba mayam as 40 above ni authors 40 above ni mo in a different place da different time ni adubu they are never contradict aduna revelation iba nupa nga Apostle Paul na Thessalonian church da rapture iba disu contradiction koi oroi I will say na bani maramdi all the authors all the writers are inspired by Holy Spirit iso na inspired or bon irakpa Bible ni mi oi bagi human ideology da irakpa na te maramaduna uding mo asi contradict cha loy rapture after rapture all these things will happen that is what I want to say is without rapture no second coming those things would happen gradually grace period loiraga thodo sing adu oirakadabni haibasi mayamna khangnarabagi damak taina harakpani book of revelation si futuristic ni aduna mase translate toba matamda khara masaina haibugumna chiksinna tawdradi soiba yabagi chance ya wang lei haibasi ina amuk hana haijani wadani aduna cheksin si aduga ahum subada video footage of video angel dut laubagi khonjel taya haibagi video do ngakang yengminasi madu yengba lore haraga ina some correction ina pirakke hojik video do yengminasi video do koi yengba lore masida ina haningbadi video do mi amana record tawgani aduga koiling lingma khutsa adusu masama ki magi khutni phajana tabiyo koiling lingba video asi nupa amana loba video ni lengi ba ko liba ko dusu masama ki ni haibda soiroi aduna ena masida haningnadi magi khutna kotpa sokpagi sound natraga mana oiling lingba matamna lingba gi sound adu karigi thok ebano
ꯃꯁꯤꯅꯤ ꯑꯩꯒꯤ ꯀ꯭ꯋꯦꯁꯟꯗꯤ ꯀꯔꯤꯒꯤ ꯃꯥꯅ ꯂꯩꯕꯥꯛꯒꯨꯝꯕ ꯑꯗꯨ ꯀꯣꯠꯄ ꯈꯣꯠꯄ ꯂꯦꯡꯕ ꯈꯣꯠꯄꯗꯨ ꯁꯥꯎꯟ ꯊꯣꯛꯇꯕꯤꯗ just only angel sound angel ꯂꯥꯎꯕꯒꯤ ꯁꯥꯎꯟꯗꯨ ꯀꯔꯤꯒꯤ ꯊꯣꯛꯄꯅꯣ why ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯁꯤ it is just embedded music ꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ that is why it is not reliable that is why I say it is not reliable ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯕꯗꯨꯅꯤ yes hujik kangkiba ising kangkiba mafom aduda archaeology-singna kari karino yengba khotpa tawbada sana phangi adu phangi haiba mayam lei hoi moina last confirm tawba adudi masida mi khundarame aduga masigi asigi pot sing sumona thamlambani haibisi tasengnamakti proof oye yes I believe it madu aina thaje adubu adu oda to anja khon taye leiba ahoba le tanel le mi sing na semlambani haidu mi sing palami haidu proof di yes 100% aina thaje adu karisu wana ngai lete karisu chingna ngai lete aduna karisu kina ngai lete aduna ni mayam se aina adu mayam dun aina study tawbada uba phangba adu maram aduna Bible na haiba sing asiga moina hujik thoiba tholok sing relate oi han basi reliable 100% reliable oi de haiba si ina egi study gi matung inga haidok ta ningba clarify to ningba adu ni miying tariba mayam da mukhana araba phongdok jari see you bye bye